ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯇꯤꯝꯁꯤꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤ ꯑꯩꯈꯣꯏ ꯃꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯐꯦꯜ ꯑꯣꯏꯈꯤꯕꯗꯒꯤ ꯃꯁꯥꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯁꯥꯔꯚꯤꯁ ꯇꯧꯖꯔꯒ ꯑꯣꯛꯇꯣ ꯊꯧꯖꯔꯒ ꯌꯨꯝ ꯄꯨꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯊꯧꯖꯔꯒ ꯍꯤꯡꯖꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯑꯦꯝ ꯗꯤ ꯃꯨꯖꯤꯕꯨꯔ ꯔꯍꯃꯥꯟ ꯀꯩꯔꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯃꯁꯥꯒꯤ ꯊꯧꯖꯔꯝꯃꯤꯕ ꯑꯣꯛꯇꯣ ꯐꯥꯎꯕ ꯌꯣꯟꯊꯣꯛꯑꯦ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯟꯅ ꯆꯠꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯆꯪꯕꯅ ꯁꯨꯝ ꯍꯦꯜꯂꯛꯄ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯏꯟꯀꯝ ꯑꯇꯣꯞꯄ ꯂꯩꯖꯗꯕ ꯑꯃꯗꯤ ꯂꯩꯇ ꯂꯥꯏꯔ ꯏꯃꯨꯡ ꯑꯃꯗ ꯑꯣꯏꯖꯔꯨꯕꯅ ꯃꯁꯥꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯗ ꯌꯥꯔꯒꯗꯤ ꯉꯁꯤ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯑꯩꯈꯣই ꯖꯥꯠ ꯕꯤꯖꯥꯠꯀꯤ ꯈꯦꯠꯅꯕ ꯊꯤꯗꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯑꯅꯥꯕꯗ ꯉꯝꯖꯕ ꯂꯨꯄꯥ ꯑꯃꯃꯝꯗꯪ ꯑꯅꯤ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ ꯑꯉꯝꯕ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯌꯧꯔꯛꯅꯉꯥꯏ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯜ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯎꯅꯖꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯏꯁꯥ ꯄꯦꯁꯦꯟꯅꯤ ꯃꯍꯥꯛꯁꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯗꯨ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯅꯤ ꯀꯩꯔꯥꯎꯗꯒꯤꯅꯤ ꯑꯦꯝ ꯗꯤ ꯃꯨꯖꯤꯕꯨꯔ ꯔꯍꯃꯥꯟ ꯀꯧꯏ ꯍꯥꯏꯕꯕꯨꯗꯤ ꯑꯩꯅꯁꯨ ꯁꯨꯝ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯣ ꯏꯁꯥꯅꯁꯨ ꯄꯥꯕꯨꯡꯒꯤ ꯃꯤꯡꯁꯤ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯑꯃꯗꯤ ꯏꯆꯥ ꯀꯌꯥ ꯂꯩꯒꯦ ꯀꯩꯔꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯩꯒꯤ ꯃꯤꯡ ꯃꯨꯖꯤꯕꯨꯔ ꯔꯍꯃꯥꯟ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯂꯩꯖꯔꯤꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯩꯝ ꯌꯥꯎꯗꯕ꯭ꯔꯥ ꯏꯆꯥ ꯀꯔꯤꯒꯨꯝꯕ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇ ꯏꯆꯥꯁꯤ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯌꯨꯝꯒ ꯄꯥꯜꯂꯕ꯭ꯔꯥ ꯆꯍꯤ 12ꯃꯨꯛ ꯌꯨꯝꯗꯤ ꯄꯥꯟꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯟꯗ꯭ꯔꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯁ꯭ꯇꯗꯤꯒꯨꯝꯕ ꯇꯧꯔꯤꯕ꯭ꯔꯥ ꯃꯁꯥꯁꯤ ꯍꯧꯖꯤꯛꯁꯤ ꯀꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯔꯒ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯁꯤꯗ ꯁꯨꯝ ꯃꯇꯦꯡ ꯑꯣꯏꯅꯒꯗꯕꯁꯨ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯨꯕꯅꯤꯅ ꯁꯦꯟ ꯊꯨꯝ ꯇꯥꯟꯕꯒꯤ ꯊꯣꯏꯗꯣꯛꯄꯁꯨ ꯂꯩꯔꯝꯃꯔꯣꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯌꯨꯝꯁꯦ ꯍꯥꯏꯇꯥꯔꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯑꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯒ ꯃꯤꯑꯣꯏ ꯑꯍꯨꯝꯅ ꯂꯩꯔꯝꯕꯅꯦꯕ ꯃꯦꯝꯕꯔꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯏꯟꯀꯝꯁꯤ ꯄꯥꯕꯨꯡ ꯈꯛꯅ ꯄꯨꯔꯛꯑꯒ ꯁꯨꯝ ꯆꯥꯕ ꯑꯣꯏꯔꯝꯒꯅꯤ ꯃꯃꯥꯡꯗꯩ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯁꯨꯝ ꯁꯥꯒꯠꯆꯕꯗ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯏꯆꯥꯅꯨꯄꯥ ꯑꯩꯅ ꯀꯩ ꯀꯥ ꯌꯥꯎꯖꯗꯕꯅꯤ나 ꯑꯗꯨ ꯄꯥꯕꯨꯡꯁꯦ ꯍꯥꯟꯅ ꯑꯣꯛꯇꯣ ꯊꯧꯖꯔꯝꯃꯦ ꯍꯥꯏꯕꯅꯤꯅ ꯑꯣꯛꯇꯣ ꯊꯧꯔꯒ ꯌꯨꯝ ꯄꯨꯅꯔꯝꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯀꯤꯠꯅꯤ ꯐꯦꯜ ꯑꯅꯤ ꯑꯣꯏꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯁꯦꯟ ꯊꯨꯝ ꯇꯥꯟꯕꯁꯤ ꯂꯦꯞꯄ ꯀꯨꯏꯔꯝꯃꯅꯤ ꯍꯥꯏꯖꯔꯤꯕ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤ ꯍꯧꯖꯤꯛ ꯁꯨꯝ ꯅꯥꯔꯒ ꯂꯥꯏꯌꯦꯡꯉ ꯂꯥꯛꯄꯁꯦ ꯗꯥꯏꯕꯤꯇꯤꯁ ꯇꯧꯔꯤꯁꯤꯅ ꯆꯍꯤ 9-10ꯃꯨꯛ ꯁꯨꯔꯦꯕ ꯑꯗꯩ ꯀꯤꯗꯅꯤ ꯅꯥꯔꯤꯁꯤꯅ ꯆꯍꯤ 3-4 ꯅꯥꯔꯛꯑꯦ ꯑꯗꯨꯗꯒꯤ ꯍꯟꯗꯛ ꯈꯔ ꯍꯦꯟꯖꯜꯂꯛꯄ ꯊꯥ 5-6ꯁꯤ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯗꯅ ꯇꯧꯔꯤꯁꯤꯅꯤ ꯑꯗꯣ ꯏꯁꯥ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯊꯧꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣꯛꯇꯣ ꯊꯧꯈꯤꯗꯕꯁꯤꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯣꯛꯇꯣ ꯊꯧꯈꯤꯗꯕꯁꯤꯗꯤ ꯊꯥ 3ꯃꯨꯛ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯑꯗꯨꯗꯤ ꯁꯨꯝ ꯑꯣꯛꯇꯣ ꯊꯧꯔꯒ ꯌꯨꯝ ꯄꯨꯖꯔꯝꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯣꯛꯇꯣ ꯊꯧꯕꯁꯨ ꯂꯦꯞꯄꯕꯅꯤꯅ ꯏꯁꯥꯒꯤ ꯏꯟꯀꯝ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯄꯩꯁꯥꯒꯤ ꯃꯊꯧꯗꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯕꯨꯡꯗꯤ ꯍꯧꯖꯤꯛꯃꯛꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯛꯄꯒ ꯍꯥꯏꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯈ꯭ꯔꯕ ꯊꯕꯛꯅꯤ ꯗꯥꯏꯂꯥꯏꯁꯤꯁꯀꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯍꯞꯇꯥꯗꯒ ꯇꯧꯕꯤ ꯍꯞꯇꯥꯗ ꯁꯨꯝ ꯗꯥꯏꯂꯥꯏꯁꯤꯁꯀꯁꯤ ꯀꯌꯥꯃꯨꯛꯀ ꯇꯧꯏ ꯑꯩꯗꯤ ꯍꯞꯇꯥꯗ ꯅꯠꯇꯦ ꯅꯣꯡꯃ ꯀꯥꯟꯅꯔꯒ ꯑꯗꯨꯝ ꯇꯧꯔꯦ ꯌꯥꯝ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯒ ꯋꯥꯕꯅꯤ ꯍꯥꯏꯁꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯈ꯭ꯔꯕ ꯊꯕꯛꯅꯦꯕ ꯀꯤꯠꯅꯤ ꯑꯅꯥꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛꯀꯤ ꯏꯃꯨꯡꯗ ꯀꯩꯗ ꯅꯥꯕꯕꯨꯗꯤ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯨꯞꯄꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯍꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗꯨꯕꯨ ꯄꯩꯁꯥ ꯆꯪꯈ꯭ꯔꯕ ꯃꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕꯅ ꯐꯥꯎꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯐꯥꯎꯕ ꯁꯨꯝ ꯃꯁꯤꯒꯤ ꯑꯅꯥꯕꯁꯤ ꯂꯥꯏꯌꯦꯡꯕꯗ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯌꯥꯝ ꯋꯥꯏꯅ ꯍꯥꯏꯅꯔꯤꯅꯤ ꯄꯥꯕꯨꯡꯗꯤ ꯑꯁꯦꯡꯒꯤꯗꯤ ꯏꯁꯥꯒꯤ ꯑꯣꯛꯇꯣ ꯊꯧꯖꯔꯒ ꯌꯨꯝ ꯇꯦꯛ ꯇꯦꯛ ꯄꯨꯖꯔꯝꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯁꯥꯔꯚꯤꯁꯁꯨ ꯇꯣꯛꯆꯈ꯭ꯔꯦ ꯌꯨꯝ ꯄꯨꯕꯁꯨ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯏꯁꯥꯁꯨ ꯊꯥ 5-6 ꯑꯩꯈꯣই ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯍꯥꯏꯖ ꯇꯥꯔꯦ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯒ ꯉꯁꯤꯐꯥꯎ ꯂꯩꯔꯛꯄꯅꯦ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯁꯥꯡꯕꯁꯤ ꯄꯩꯁꯥꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯥꯏꯌꯦꯡꯉꯒꯦ ꯍꯧꯖꯤꯛꯁꯤ ꯑꯩꯒꯤ ꯃꯥꯟꯁꯥꯡ ꯂꯩꯔꯝꯕ ꯃꯈꯣꯏꯗꯣ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯃꯅ ꯁꯨꯝ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯈꯔ ꯑꯗꯨꯒ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯤ ꯃꯁꯥꯒꯤ ꯏꯟꯀꯝꯗꯤ ꯂꯩꯖꯗꯕ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯑꯣꯏꯔꯨꯕ ꯑꯃꯗꯤ ꯃꯁꯥ ꯑꯅꯥꯕꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯑꯅꯥꯕ ꯑꯃꯁꯨ ꯑꯣꯏꯔꯨꯕꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯤ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯑꯗꯨꯝ ꯂꯨꯄꯥ 100, 200, 500 ꯄꯨꯔꯛꯄꯗꯨꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯂꯥꯏꯌꯦꯡꯖꯔꯦ ꯍꯥꯏꯕꯅꯦ ꯄꯥꯕꯨꯡꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯩ ꯏꯁꯥꯒꯤ ꯑꯣꯛꯇꯣ ꯊꯧꯕꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯣꯛꯇꯣꯁꯦ ꯍꯧꯖꯤꯛ ꯀꯅꯥꯅ ꯊꯧꯔꯤꯒꯦ ꯂꯩꯔꯤꯕ꯭ꯔꯥ ꯀꯃꯥꯏ ꯌꯣꯟꯈ꯭ꯔꯦ ꯑꯣꯛꯇꯣꯁꯤ ꯌꯣꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯄꯥꯔꯀꯤꯡꯒꯤ ꯀꯔꯤ ꯂꯣꯏꯅ ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯄꯩꯁꯥ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯁꯤꯒꯤ ꯂꯥꯏꯌꯦꯡꯕꯩ
layeng yolubai paisa haje tare si su dum layeng basi changkhre habduneba hauji makha ta na doctor na kai kai hari ge pamung da sik moi ji la SS ta wado kidney si transfer to gudan ne do sin gudan na do na ji phagana na me na hai adudi kidney sin bai basi paisa am changam ngani haje riba ko adu kidney si hekta phang basu na ti goi donor kai gram su mathau yam tai hariba adu hauji makha ta basi pabung je kidney sin bagi dakar oire habne hauji karam hospital no pabung hauji layeng biri ja Rasponi ta porom panta ke transfer to re do Rasponi te yengo na oh jenims te yengam bane ba ko adre di koi gi ras to ina sum private lom doin tawro haibdu kaino tawbire ba mo hon mahik matang sangani ama ma ana ma leibani na nungai ro adune ras ta woni to na harap adu ngasi gi koi gi voice of mai pangan gi live interview su yeng biri ba isili naw sing na koi gi lei mang da lei biri ba koi kini ani ma fe noira ba koi gi mayam gi matieng natraga di mahakpu makhata na layeng bagi upai lei chadraba koi gi mingoina panjaraba da pabunga koi MD Mujibur Rahman bo koi gi mangasi gi live interview yeng biri ba amadi kona bu yeng birak pa mi pung khudi mangna isagi angamba lupa mom dang ani ni ding oiru so koi masagi koi gi GP number koi amadi contact number na singba koi phone number loina hapcharamge yaragadi personal oina lakbiraga orasu natragana koi gi account gi khuthang do orasu adom na ngamba du khachitang mateng pangbiraga pabungsi hanagi punsi mahingda purok nangai da khwai pumna mangna angamba daita khaka lobiyu haina koi poiso maitai pangangi team gi maikai de gi sum mayam pumna makta koi salam ga loina na koi pumna makta request tawjeri pamo koi gi wari si makhata jar poina koi gi hujik phawda layeng gi si pabungi leiba man chang pumna mo yon thoga layeng haibadu ne ba ko huji koi gi pabungsi koi gi kairau koi gi mayai lekai de gi ni adu baina huji unai sina hata dani mahak si kamai to ga kanda kairau de gi sum ras medicity phawba sathok sajin tawbagi leita laira bo oiba isai gai leita ba dugumba khudong cha da ba leiba dagi makoi gi mari mata amada haija tare mari mata ma o mabai gi yum da oira male koi gi moi mabai gi yum da koi gi hata da koi matam kha gi oina leiraga sina kitang na i haibadu ni aina huji laujari ba mafam ase hata ni sorry Golapati ki area mukhakni koi gi Golapati ki area sida mayai lekai Golapati mayai lekai da leiraga layeng basi sumaina sathok sanjin tawbani mayamna huji koi gi pabung osida mateng pangning bagi wakhal lebiraga di Golapati mayai lekai da I address su koi gi description da dum hapcharam bani koi ngasi interview sida so dum marakta su panjaram ge amadi koi gi GB gi mateng dagi haitare adomna angamba mateng khachitang lo pamam dang or su manga dang or su tara dang or su adom gi da kaino du mateng kha to bi heraga pabung bo hane gi punchi mahingda koi pumna mangna hotnaraga hani punchi mahingdu yoholaksi haibudo koi gi boiso maitai pangan gi makai de gi thamjari isasi layeng si pabung koi chahi kayam sangna layeng bagi koi gi chathari ja sum tek layeng ba amdinga kayam kuire ge isasi koi gi kidney fail oire ga ina khangakpase sahi ahum mari sure paisa di sum pabung jengmakti haiba ngamoroi sum kaya ka maina ga di sum loi gi ba male paisa du pa lakh tak mu loi lakh taruk te kai si laita laira ba lai mani haijari ba adubo ngasi gi mayam gi mateng dagi amadi isagi leijaramba man sang pumna mo yon thoga hojik phogi di pabung si adum ngammi chatpa isasi hoji chatpa khotpa di thoidok adum thoina ngamdre ba adum mapali pan thokpa khotpa mi mateng dagi tare ado ji pabung akhoi gi ngasi gi live interview si dum mi so dum yengi fazana ado pabung gi thamoi gi oiba wa haitare mayam dagi mateng laujagi haibadu budi mayam pumna mangna su khangbiramgani pabung na miyam da khoi gi kai gumba wafam kitang thambiri haraga mayam dagi kitang kaino tobi kari no hai do pabung si akhoi gi masa su ngamdana leire dum sum khara su emotional oi bai tare khoi gi wa budi yam hainingi adubo masa gi kitang ngamdabam na problem oi raga haitare masa si walang kan ngang ba chathok chajin jo kaisi thoidok pa ngamdamna yaragadi khoi gi wafam kitang thambiyu mayam da haijabani adubo masa ngamdabadagi mawasi ngang bai tanja du kaino tawjayamni mayamna su khoi gi Golapati mayai lekai kana gi yumdano leiri se hai khoi gi phone number de dum hapchara bane adu ming du kari hagedam si
ꯑꯩꯈꯣꯏ ꯒꯣꯂꯥꯄꯇꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯕꯗꯨꯜ ꯁꯂꯥꯝꯒꯤ ꯌꯨꯝꯗꯅꯤ ꯂꯩꯔꯤꯁꯤ ꯑꯗꯣ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯅꯤ ꯌꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯇꯦꯡꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯦꯁꯤꯅ ꯑꯩꯈꯣꯏ ꯉꯥꯏꯖꯔꯤ ꯏꯃꯥꯁꯤꯅ ꯍꯥꯏꯖ ꯇꯥꯔꯦ ꯉꯥꯏꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨꯁꯤ ꯊꯥꯖꯔꯛꯄꯅꯤ ꯌꯥꯔꯒꯗꯤ ꯑꯗꯣꯝꯅ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯖꯤꯛ ꯈꯖꯤꯛꯇ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯍꯥꯏꯖ ꯇꯥꯔꯦ ꯉꯁꯤ ꯄꯦꯖ ꯑꯁꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨꯁꯤ ꯆꯠꯊꯖꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯃꯥꯗ ꯍꯥꯏꯖ ꯇꯥꯔꯦ ꯏꯃꯥꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯔꯛꯀꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯋꯥ ꯉꯥꯡꯕꯁꯤ ꯈꯤꯇꯪ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯗꯤ ꯋꯥꯐꯝꯗꯤ ꯌꯥꯝ ꯊꯝꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯥꯁꯤ ꯋꯥ ꯀꯟꯅ ꯉꯥꯡꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯔꯦ ꯏꯃꯥꯗꯒꯤ ꯏꯃꯥꯒꯤ ꯃꯤꯡꯁꯤ ꯀꯔꯤ ꯍꯥꯏꯕ ꯃꯖꯤꯗꯥ ꯊꯦꯠꯀꯦ ꯑꯣ ꯃꯖꯤꯗꯥ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯏꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯗꯥꯋꯥꯏꯗꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯏꯄꯥꯝ ꯂꯝꯗꯝ ꯍꯥꯏꯇꯥꯔꯦ ꯑꯣ ꯁꯤꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯣ ꯁꯤꯁꯤ ꯑꯩ ꯏꯌꯥꯝꯕ ꯑꯍꯟꯒꯤ ꯌꯨꯝꯗ ꯁꯤ ꯑꯣ ꯑꯗ ꯃꯣꯏꯗ ꯃꯇꯝ ꯈꯤꯇꯪ ꯑꯩꯈꯣই ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯁꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯠꯄꯗꯁꯨ ꯈꯣꯠꯄꯗꯁꯨ ꯍꯥꯏꯕꯗꯤ ꯍꯦꯛ ꯒꯥꯔꯤ ꯔꯤꯖꯥꯕ ꯂꯥꯛꯄꯗꯨ ꯅꯣꯡ ꯀꯥꯜꯂꯒ ꯂꯥꯛꯄꯅꯤ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯗꯣ ꯃꯥꯌꯣꯛꯅꯩꯌꯦꯕ ꯍꯥꯏꯗꯤ ꯃꯇꯝ ꯈꯤꯇꯪ ꯑꯩꯈꯣꯏ ꯂꯩꯖꯒꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯏꯌꯥ ꯅꯨꯄꯥꯁꯤꯗꯁꯨ ꯑꯗꯩ ꯏꯌꯥꯝꯕꯗꯁꯨ ꯑꯗꯨꯝ ꯃꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯗꯒꯤ ꯂꯩꯕꯅꯤ ꯃꯇꯝ ꯈꯔ ꯁꯤꯁꯤꯗ ꯑꯗꯨ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅꯕꯨꯗꯤ ꯉꯁꯥꯏ ꯍꯥꯏꯕꯤꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯁꯥꯏ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤꯒꯤ ꯐꯤꯕꯝ ꯌꯦꯡꯕꯗ ꯐꯤꯕꯝꯕꯨꯗꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕ ꯀꯥꯏꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯡꯉꯥꯏ ꯃꯆꯥꯛꯅꯦ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯕꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯑꯁꯥꯗ ꯍꯥꯏꯕꯗꯤ ꯏꯃꯥꯈꯣꯏꯗ ꯂꯥꯏꯌꯦꯡꯕꯒꯤ ꯎꯄꯥꯏꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯏꯃꯥꯅꯁꯨ ꯈꯪꯍꯟꯕꯤꯌꯨ ꯂꯥꯏꯌꯦꯡꯕꯕꯨꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯏꯌꯦꯡꯉꯤꯀꯣ ꯑꯗꯨꯕꯨ ꯄꯣꯛꯑꯝꯗꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯛꯑꯝꯃꯤꯗꯨꯗꯤ ꯃꯇꯝ ꯈꯤꯇꯪ ꯍꯤꯡꯅꯅꯕ ꯀꯤꯗꯅꯤꯁꯤꯇꯪ ꯁꯤꯟꯕ ꯄꯥꯝꯕ ꯑꯣ ꯀꯤꯗꯅꯤ ꯁꯤꯟꯕꯅꯦꯕ ꯏꯃꯥ ꯍꯧꯖꯤꯛ ꯀꯤꯗꯅꯤꯁꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯕꯅꯤꯅ ꯇꯉꯥꯏ ꯐꯗꯅ ꯁꯤꯟꯗꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯀꯤꯗꯅꯤ ꯁꯤꯟꯕꯁꯤ ꯁꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥꯗꯤ ꯑꯆꯧꯕ ꯑꯗꯨꯝ ꯏꯃꯥꯈꯣꯏ ꯀꯌꯥꯃꯨꯛꯀ ꯁꯨꯝ ꯗꯣꯛꯇꯔꯒꯨꯝꯅ ꯆꯪꯒꯅꯤ ꯀꯥꯏꯅꯗꯤ ꯏꯃꯥꯈꯣꯏꯗ ꯊꯝꯕ ꯂꯩ ꯑꯗꯨꯃꯛꯀꯤꯗꯤ ꯑꯦꯛꯖꯦꯛ ꯏꯃꯥꯈꯣꯏꯅꯁꯨ ꯈꯪꯗ꯭ꯔꯦꯕ ꯅꯠꯇ꯭ꯔꯀꯣ ꯗꯣꯛꯇꯔꯗꯃꯛꯇꯤ ꯍꯪꯖꯗ꯭ꯔꯤꯗ ꯑꯗꯨꯒ ꯗꯣꯛꯇꯔꯅ ꯁꯨꯝ ꯍꯥꯏꯕꯗ ꯇꯥꯕꯗꯤ 10 ꯇꯔꯥꯗꯒꯤ 30 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯉꯦꯅ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯍꯦꯛ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯐꯪꯍꯟꯕꯤꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯊꯤꯔꯒꯗꯤ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯏꯃꯥꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯇ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯂꯥꯏꯔꯕ ꯍꯥꯏꯕꯗꯤ ꯂꯨꯄꯥ 100 100 ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯖꯔꯤꯅꯤ ꯑꯗꯣ ꯄꯥꯕꯨꯡꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯛꯇꯣ ꯊꯧꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣꯛꯇꯣ ꯊꯧꯖꯔ ꯌꯨꯝꯁꯤ ꯇꯦꯛ ꯁꯨꯝ ꯄꯨꯖꯔ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯟ ꯑꯣꯏꯔꯛꯇꯅ ꯅꯨꯡꯇꯤꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧ ꯑꯉꯥꯡꯁꯨ ꯅꯨꯄꯥ ꯑꯣꯏꯍꯧꯗꯕ ꯅꯨꯄꯥ ꯑꯣꯏꯍꯧꯗꯕ ꯅꯨꯄꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯇꯦꯡ ꯀꯩꯀꯔꯥ ꯃꯍꯥꯛꯀꯤ ꯂꯦꯚꯦꯟꯗꯒꯤꯁꯨ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯤꯇꯪ ꯐꯪꯒꯗꯕꯁꯨ ꯅꯨꯄꯤꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯋꯥꯔꯤꯕꯣꯕꯀꯣ ꯑꯗꯩꯗꯤ ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯎꯄꯥꯏꯁꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯃꯔꯤ ꯃꯇꯥ ꯀꯩꯅ ꯑꯃꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯖꯤꯛ ꯄꯤꯔꯛꯄꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯕꯨꯡꯁꯤ ꯇꯦꯛ ꯂꯥꯏꯌꯦꯡꯉꯒ ꯁꯤ ꯐꯥꯎꯒꯤ ꯊꯥꯛꯇ ꯂꯩꯔꯤ ꯑꯗꯨꯃꯛꯄꯨ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯀꯩꯀꯥꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯑꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤꯗꯕ ꯌꯥꯏꯅ ꯈꯜꯂꯒ ꯃꯌꯥꯝꯗ ꯑꯁꯥ ꯑꯃ ꯊꯝꯖꯔꯒ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯄꯤꯖꯔꯤꯕ GP ꯑꯦꯀꯥꯎꯟꯁꯤꯗꯕꯨ ꯑꯣꯏꯔꯣ ꯏꯁꯥꯃꯛ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅꯕꯨ ꯂꯥꯛꯄꯤꯔꯒꯕꯨ ꯑꯣꯏꯔꯣ ꯌꯥꯔꯒꯗꯤ ꯃꯌꯥꯝꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯒ ꯃꯇꯦꯡꯁꯨ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯔꯒꯗꯤ ꯄꯥꯕꯨꯡꯁꯦ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯍꯟꯁꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯉꯁꯤ ꯂꯥꯏꯚ ꯏꯟꯇꯔꯚꯤꯌꯨꯁꯤ ꯌꯦꯡꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯈꯪꯅꯤꯡꯕ ꯀꯩꯀꯥꯁꯨ ꯑꯕꯗꯨꯜ ꯁꯂꯥꯝ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯀꯥꯏꯁꯨ ꯍꯪꯉꯛꯄꯗꯤ ꯌꯥꯎꯋꯦ ꯑꯗꯨꯕు ꯄꯣꯁ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯝꯕ ꯍꯧꯖꯤꯛ ꯔꯤꯇꯤꯌꯥꯔ ꯑꯣꯏꯗꯣꯏꯔꯥ ꯔꯤꯇꯤꯌꯥꯔ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯁꯤ ꯍꯥꯟꯅ ꯄꯣꯁ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯝꯕ ꯑꯕꯗꯨꯜ ꯁꯂꯥꯝ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯂꯩꯔꯤꯕ ꯄꯥꯕꯨꯡꯁꯤꯒꯤ ꯃꯕꯥꯏꯒꯤ ꯌꯨꯝꯁꯤꯗ ꯃꯇꯝ ꯈꯔ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯦ ꯍꯥꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯁꯤ ꯁꯤꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒꯅ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯀꯩꯔꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯩꯅꯤ ꯑꯗꯨꯕꯨ ꯒꯥꯔꯤꯒꯤ ꯀꯔꯤꯒꯤ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯕꯅꯤ나 ꯈꯨꯗꯣꯡ ꯆꯥꯗꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯃꯐꯝꯁꯤꯗꯩꯅ ꯅꯛꯑꯅꯤ ꯈꯜꯂꯒ ꯂꯥꯛꯑꯒ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯩꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝꯁꯦ ꯊꯝꯃꯤꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦ GP ꯑꯗꯨꯝ ꯍꯥꯞꯆꯕꯅꯤ ꯑꯃꯗꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯌꯥꯔꯒꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯦ ꯍꯥꯏꯔꯒ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯍꯥꯞꯄꯤꯌꯨ ꯏꯃꯥ ꯍꯧꯖꯤꯛ ꯏꯃꯥꯈꯣꯏꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯖꯔꯤꯁꯤ ꯌꯥꯔꯒꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥꯅ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯃꯤꯌꯥꯝꯁꯤꯗ ꯄꯥꯕꯨꯡꯁꯤꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯊꯝꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯊꯝꯃꯣ ꯏꯃꯥ ꯁꯨꯝ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯠꯇ꯭ꯔꯒꯗꯤ ꯗꯔꯀꯥꯔ ꯑꯩꯁꯨ ꯃꯌꯥꯝꯗ
ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯗꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩ ꯀꯩꯔꯥꯎ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯨꯖꯤꯕꯨꯔ ꯔꯍꯃꯥꯟꯅ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯁꯤ ꯏꯌꯥꯝꯕꯒꯤ ꯌꯨꯝꯁꯤꯗ ꯗꯥꯏꯂꯥꯏꯁꯤꯁ ꯅꯣꯡꯃ ꯀꯥꯜꯂꯒ ꯂꯩꯕꯅꯤꯅ ꯇꯧꯕꯅꯤꯅ ꯅꯨꯡꯇꯤꯒꯤ ꯅꯣꯡ ꯀꯥꯜꯂꯒ ꯀꯥꯔꯛꯄ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯒꯥꯔꯤ ꯋꯥꯏꯔꯒ ꯂꯥꯛꯄꯅꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯗꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯨ ꯈꯤꯇꯪ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯁꯤ ꯈꯔ ꯋꯥꯕꯗꯒꯤ ꯃꯇꯝ ꯈꯤꯇꯪ ꯏꯌꯥꯝꯕꯒꯤ ꯁꯤꯗ ꯑꯌꯥꯕ ꯂꯧꯖꯔꯒ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯍꯧꯖꯤꯛ ꯈꯨꯗꯣꯡ ꯆꯥꯗꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯥꯌꯣꯛꯅꯔꯕꯅꯤꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯤꯖꯤꯛꯇꯪ ꯄꯥꯡꯍꯟꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯑꯜꯂꯥꯅ ꯅꯈꯣꯏ ꯈ꯭ꯋꯥꯏꯕꯨꯁꯨ ꯂꯣꯏꯅꯃꯛ ꯑꯐꯕ ꯑꯣꯏꯍꯟꯕꯤꯁꯅꯨ ꯁꯋꯥꯕ ꯄꯤꯕꯤꯁꯅꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯏꯕꯥꯏ ꯍꯥꯏꯇꯥꯔꯦ ꯏꯕꯥꯏ MD ꯃꯨꯖꯤꯕꯨꯔ ꯔꯍꯃꯥꯟ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯕ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗ ꯌꯥꯗ꯭ꯔꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯕꯤꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯏꯕꯥꯏꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯥꯛꯅꯉꯥꯏꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯔ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯃꯗꯤ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯑꯃꯗꯤ ꯑꯜꯂꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯗꯨ ꯌꯧꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤꯕꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯌꯧꯔꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯐ ꯃꯩꯇꯩ ꯄꯥꯡꯒꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯜꯂꯥꯗ ꯗꯨꯋꯥ ꯇꯧꯖꯒꯦ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝꯒꯤ ꯑꯉꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯖꯤꯛ ꯍꯥꯞꯄꯤꯅꯉꯥꯏ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯍꯥꯟꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯏꯆꯥ ꯅꯨꯄꯥꯁꯨ ꯌꯥꯎꯍꯧꯗꯕ ꯁꯨꯞꯅꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯟꯇꯔꯚ꯭ꯌꯨ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯗꯨꯝ ꯂꯧꯖꯔꯒꯦ